Hello everyone, mayam. Ngasisu aigi anauba hinjang gi mathel ama puduna lakchare adudi paneer thongbani. Ado ngasi gi aigi paneer thongbagi video se jengmina si mayam. Ado aigi recipe se nungairagadi please aigi channel se like, share, subscribe tawbiramo. Ado ngasi gi paneer thongbagi mawong se mayam. Chaka chabada sune mahi se totlaga chabada hawre ado tanga chabada su sum hawre ko. Animakka chabada su hawrani mayam su try tawbi mayam. Mayam baro tage tawre ko. Timing se jong se baro tage tawre ai ado hinjang se paneer se thongai na to hinjang ma thu matam da thong duni mayam jengmina si thau su tang likna sijina ge ngasi se le re ko machin jing se le re paneer matar ai se tilo chanam sing budi soya ga le tomato le ko se thonga ge matar se loina se ga hapcha lage ko kaba kaba hana puto ge jang na mun na gi ne na ko food pa se matam changoi ai de se pulling de ne ne chanam ase gi chanam sing ke ta khai ho ge ko se jam na kuina putu ne te tomato si su mana puto ge food pa se ko tum se ka hap chang ge paneer sim ta sema ge ko paneer se semba phara di jam na thoi ko jum da semba paneer ni ai na sangom lauraga ne sangom do katang thakpada hawroroi da mong man ba ko aduga de na paneer na semdoe daga man se paneer se so bo de yung jum da semba paneer ni na janu pana paneer se pam jabani na piece se chawhal ai se sumaina madana paneer se na ji paneer se mo kai tawni he na hauna bagi ko jamna kuina putuina te jare se na paneer se mi da se putna mulle ko jamna hinjana mun do do henduina te ba ko sigana tilhauga chanamga singa seina se takhai re ba ko aduga huji asigi matungda ina sai tomato phutki ba to ado tom takhai ge sainjang thong ba se tang minute tawna thonga di hawba heli ko jana thonga su sum haidi khamena sinbi tong sai tomato phutki ba to dasiga leire ko chini sida leire tomato se kharamana maru cha noi kharamana makku cha noi karamana chumi ba khangde cha noi ba to se tomato makku cha no maru cha noi makku se lokhoki ge na tawini ko aduga ai grinder ta khaira ga diko maru si su loina tumme makku du su loina tatle dana adu du na ina grinder ta khai ge na tawri ne ko motor na siga machum ta halaga thamme tomato se siga loina ta khai ga thamme ado sumaina grinder se ta khai di maru du su makku du su loina tatle ko aduna ta khai ni aina sida leire machan ching se ado se paneer se ko sumaina sum hapchal laga dum thonga su jai ko ado ai khra hauna ba gi ne na siga thunga jai han kitang ga tot ke ba ko dum motor se jong ko dum madi atek pa motor ni na ne dum mul le ba ko ngatang sahan ba ga sum aduna injang ge jamna huina putra su jai ne ba ko do ase paneer se thunga se re thunga jai han ga se haipetang to san ge to traga su jai hinjang dona sogalaga sum sumaina su sum thada bajai paneer se dai dai petang to salle thunga dai nga se sumaina haipetang to salle ba ko ado hoji se fry pan ama dane thawai petang teiga ngauduri ne ba ko fry pan se sare ko dai thaw tang ha ba ge thaw yam hap tu nete khaji ka ha ba ne sando ne ba ko thaw se pura sumaina sando pirani ado jai paneer ro ado se mai hapchalasi
나간심은 온도끼라가네 가당 ngꯧ그랬고 나는 ngꯧ라가 lauthoni ꯌꯥꯝꯅ ꯀꯨꯏꯅ ꯉꯧꯗꯣꯏ ꯅꯠꯇꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇꯪꯅꯦꯕꯀꯣ ꯑꯗꯨꯒ ꯊꯣꯡꯉꯅꯤ ꯏꯟꯖꯥꯡꯗꯣ ꯂꯣꯏꯅ ꯑꯃꯨꯛꯀ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯒꯗꯤ ꯍꯥꯎꯋꯦꯕꯀꯣ ꯈꯤꯇꯪ ꯃꯤꯅꯣꯠ ꯇꯧꯔꯒ ꯊꯣꯡꯕꯅꯗꯤ ꯍꯥꯎꯕ ꯍꯦꯜꯂꯤꯗꯅꯀꯣ ꯑꯁꯤ ꯉꯧꯗ꯭ꯔꯒꯗꯤ ꯉꯧꯁꯣꯛ ꯉꯧꯅ ꯂꯩꯅꯤꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯔꯤꯁꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯕꯁꯦ ꯑꯁꯤꯁꯦ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯉꯧꯊꯣꯛꯑꯒ ꯆꯥꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯋꯥꯁꯦ ꯉꯧꯊꯣꯛꯑꯒ ꯆꯥꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤ ꯉꯧꯔꯤꯁꯦ ꯂꯣꯏꯔꯦ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯉꯧꯗꯣꯏ ꯅꯠꯇꯦ ꯑꯁꯤ ꯈꯛꯇꯅꯤ ꯉꯧꯗꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯈꯥꯡꯁꯦ ꯁꯥꯔꯦ ꯑꯗꯣ ꯊꯥꯎ ꯈꯖꯤꯛꯁꯤꯃ ꯍꯩꯔꯦꯀꯣ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯄ ꯅꯠꯇꯦ ꯌꯦꯡꯕꯗ ꯌꯥꯝꯃꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯁꯥꯗꯤ ꯁꯥꯗꯦꯀꯣ ꯑꯗꯣ ꯁꯨꯝ ꯃꯆꯨꯒꯤꯅꯦꯕꯀꯣ ꯑꯩ ꯁꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯤ ꯆꯤꯅꯥꯃꯣꯟꯁꯦ ꯗꯥꯜꯆꯤꯅꯤꯁꯦ ꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯁꯤꯒ ꯏꯂꯥꯏꯆꯤ ꯕꯔꯤ ꯏꯂꯥꯏꯆꯤ ꯁꯤꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯑꯩꯅ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯗ ꯉꯁꯥꯏ ꯑꯩꯅ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒ ꯁꯣꯏꯈꯤꯕꯗꯣ ꯇꯛꯈꯥꯏꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯒ ꯁꯤ ꯉꯥꯛꯇꯪ ꯉꯧꯕ ꯌꯥꯏ ꯉꯥꯏꯍꯥꯛꯁꯦ ꯉꯧꯈꯤꯒꯦꯀꯣ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡꯁꯦ ꯍꯥꯞꯅꯤꯡꯗ꯭ꯔꯒ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯍꯥꯞꯄꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯅꯤꯔ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯣ ꯑꯗꯨꯒꯅꯤꯀꯣ ꯁꯤꯁꯦ ꯌꯥꯏꯉꯪꯒ ꯖꯤꯔꯥꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯖꯤꯛ ꯑꯃ ꯂꯧꯔꯦ ꯁꯤꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯊꯤꯠꯆꯜꯂꯒ ꯊꯝꯃꯅꯤ ꯏꯁꯤꯡꯁꯦ ꯍꯥꯞꯄꯒꯅꯦ ꯑꯗꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯒ ꯊꯝꯃꯤꯅꯦꯕ ꯆꯅꯝꯒ ꯁꯤꯡꯒꯗꯣ ꯑꯗꯨꯅꯤꯁꯦ ꯃꯈꯥ ꯀꯥꯁꯟꯕ ꯍꯧꯔꯦ ꯑꯁꯤꯒꯤ ꯇꯣꯃꯦꯇꯣꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯕꯅꯤꯀꯣ ꯐꯨꯠꯇꯣꯛꯄ ꯇꯧꯔꯒꯅ ꯃꯨꯜꯂꯕꯅꯤ ꯍꯧꯖꯤꯛꯁꯤꯒ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯃꯁꯂꯥꯁꯤꯁꯨ ꯍꯥꯞꯆꯜꯂꯅꯤ ꯍꯥꯏꯐꯦꯠꯇꯪ ꯁꯧꯍꯟꯈꯤꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕꯨ ꯊꯨꯝꯁꯦ ꯑꯩꯅ ꯆꯥꯒꯗꯕ ꯆꯥꯡꯗ ꯍꯥꯞꯆꯜꯂꯦ ꯃꯍꯤꯗꯤ ꯌꯥꯝꯅ ꯂꯥꯡꯍꯜꯂꯣꯏꯀꯣꯉꯁꯥꯏ ꯃꯣꯇꯣꯔ ꯐꯨꯠꯇꯣꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯆꯜꯂꯅꯤ ꯏꯟꯖꯥꯡꯁꯦ ꯁꯧꯍꯜꯂꯁꯤꯀꯣ ꯁꯤ ꯃꯍꯤꯁꯤꯇꯅꯦ ꯁꯤꯅ ꯀꯪꯁꯤꯜꯂꯛꯄꯗ ꯁꯨꯝ ꯂꯣꯏꯔꯦ ꯑꯇꯩ ꯍꯥꯞꯄꯔꯣꯏ ꯃꯍꯤ ꯏꯟꯖꯥꯡꯁꯦ ꯁꯧꯕꯗꯤ ꯁꯧꯒꯠꯂꯛꯑꯦꯀꯣ ꯁꯤꯅꯦꯕꯀꯣ ꯍꯩꯅꯕꯗ ꯂꯩꯔꯦꯀꯣ ꯀꯅꯥꯒꯨꯝꯕꯅꯁꯨ ꯄꯅꯤꯔꯁꯦ ꯍꯩꯅꯗꯕꯁꯨ ꯁꯨꯝ ꯌꯥꯎꯔꯤ ꯑꯗꯣ ꯑꯩ ꯄꯅꯤꯔꯁꯦ ꯍꯥꯞꯆꯟꯈꯔꯦ ꯁꯨꯃꯥꯏꯅ ꯄꯅꯤꯔꯁꯦ ꯍꯥꯞꯄꯒꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯐꯨꯠꯂꯔꯣꯏꯒꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯍꯣꯔꯦꯟꯅꯦ ꯒ꯭ꯔꯦꯚꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯌꯥꯝꯅ ꯀꯨꯡꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯍꯟꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝ ꯀꯨꯡꯍꯟꯅꯤꯡꯉꯝꯕꯅꯤ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯧꯔꯦꯕꯀꯣ
ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯀꯁꯨꯔꯤ ꯃꯦꯊꯤꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯀꯁꯨꯔꯤ ꯃꯦꯊꯤꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯄꯅꯤꯔ ꯃꯁꯥꯂꯥ ꯐꯥꯏꯅꯦꯜꯂꯤ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯊꯥꯡꯗꯔꯒꯦ ꯄꯅꯤꯔ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯦ ꯃꯥꯏ ꯃꯥꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯊꯣꯡꯉꯁꯨ ꯌꯥꯏꯀꯣ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯊꯣꯡꯖꯔꯦ ꯑꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯌꯥꯝꯅ ꯂꯥꯡꯕ ꯍꯥꯏꯁꯨ ꯑꯣꯏꯗ꯭ꯔꯦꯀꯣ ꯌꯥꯝꯅ ꯀꯨꯡꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯏꯟꯖꯥꯡꯁꯤꯁꯨ ꯈꯔ ꯈꯥꯏꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒ ꯇꯟꯁꯦ ꯇꯟꯒ ꯆꯥꯅꯕꯒꯤ ꯍꯥꯏꯅꯅꯦ ꯇꯟꯁꯤꯁꯨ ꯍꯧꯔꯦ ꯇꯟꯁꯦ ꯌꯥꯝ ꯐꯖꯅ ꯀꯥꯝꯈꯠꯂꯦꯀꯣ ꯂꯣꯏꯔꯦ ꯇꯟꯁꯨ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅꯀꯣ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛꯁꯨ ꯈꯔ ꯍꯥꯞꯄꯦ ꯇꯟꯁꯨ ꯍꯥꯞꯄꯦ ꯁꯂꯥꯠ ꯑꯃꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯄꯅꯤꯔ ꯊꯣꯡꯕꯁꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕꯒꯤ ꯇꯧꯔꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ